ꯖꯤꯂꯤꯌꯥꯡ ꯌꯥꯏꯃꯕꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯅꯁꯦ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯔꯦ ꯉꯁꯤꯁꯦ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯖꯨꯝꯒꯤ ꯗꯂꯥꯏ ꯇꯧꯕꯅꯦꯕ ꯖꯨꯝꯒꯤ ꯗꯂꯥꯏ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏ ꯖꯨꯝꯒꯤ ꯍꯥꯏꯗꯤ ꯖꯤꯝꯒꯤ ꯀꯩꯅꯣꯝꯃ ꯁꯥꯅꯤꯌꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯖꯨꯝꯁꯦ ꯗꯂꯥꯏ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯥꯛꯏꯕꯅꯦꯀꯣ ꯀꯩꯅꯣꯗꯒꯤ ꯔꯪꯄꯨꯔꯗꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯀꯔꯤ ꯇꯧꯕꯁꯤꯡꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯅꯤꯡꯗꯅ ꯌꯦꯡꯍꯜꯂꯛꯀꯦ ꯍꯥꯏꯗꯅ ꯑꯗꯨꯗꯨꯒꯤ ꯑꯗꯨꯝ ꯕ꯭ꯂꯣꯒꯁꯦ ꯁꯦꯝꯃꯛꯄꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯀꯩ ꯇꯧꯒꯗꯕ ꯃꯌꯥꯝꯁꯦ ꯌꯨꯝꯗ ꯂꯥꯏ ꯇꯧꯕꯗ ꯀꯩ ꯇꯧꯕꯁꯤꯡꯗꯣꯀꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯁꯨ ꯑꯗꯨꯗꯨꯒꯤ ꯈꯟꯗꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯕꯅꯤ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯍꯧꯔꯒꯗꯤ ꯍꯌꯦꯡ ꯀꯣꯟꯅꯁꯨ ꯃꯦꯃꯣꯔꯤ ꯑꯃꯁꯨ ꯑꯗꯨꯝ ꯑꯣꯏꯗꯅꯀꯣ ꯁꯨꯃꯥꯏ ꯇꯧꯈꯤꯕꯅꯤ ꯀꯩ ꯇꯧꯒꯦ ꯍꯥꯏꯗꯀꯣ ꯑꯗꯨꯗꯨꯅꯤ ꯃꯌꯥꯝꯗ ꯑꯗꯨꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯕ꯭ꯂꯣꯒꯁꯦ ꯁꯦꯝꯖꯔꯛꯄꯅꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯉꯔꯥꯡꯗꯒꯤꯕꯨꯗꯤ ꯑꯩꯁꯦ ꯕ꯭ꯂꯣꯒꯁꯦ ꯈꯤꯇꯪ ꯃꯇꯦꯛ ꯑꯃ ꯄꯄꯥ ꯑꯩꯈꯣꯏꯅ ꯖꯦꯡ ꯆꯠꯄꯒꯤ ꯃꯃꯥ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯖꯦꯡ ꯆꯠꯄꯒꯤ ꯃꯇꯦꯛ ꯃꯆꯥ ꯑꯃ ꯈꯤꯇꯪ ꯑꯃ ꯀꯥꯞꯄꯦ ꯑꯗꯣ ꯉꯁꯤꯁꯤꯅ ꯃꯦꯟ ꯑꯣꯏꯅ ꯐꯖꯅ ꯑꯗꯨꯝ ꯀꯥꯞꯄꯛꯀꯦ ꯍꯣꯔꯦꯟ ꯀꯔꯤ ꯇꯧꯕꯁꯤꯡꯗꯣ ꯑꯗꯨꯁꯤꯡꯗꯣ ꯑꯗꯨꯝ ꯑꯗꯨꯗꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯈꯤꯇꯪ ꯋꯥꯠꯂꯤ ꯑꯩꯈꯣꯏ ꯊꯣꯛꯀꯗꯕꯁꯦ ꯍꯥꯏꯗꯤ ꯄꯨꯡꯁꯤꯡꯁꯦ ꯈꯤꯇꯪ ꯋꯥꯠꯂꯤꯕꯅꯦꯀꯣ ꯑꯗꯨꯗꯨꯒꯤ ꯊꯣꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯊꯣꯛꯀꯅꯤ ꯌꯥꯝ ꯍꯦꯟꯅ ꯊꯥꯞꯄꯕꯨꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯅꯤꯌꯦꯕꯀꯣ ꯀꯥꯔꯣꯡ ꯃꯆꯤꯟꯁꯤꯒꯅꯤ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯤ ꯂꯥꯛꯅ ꯂꯩꯔꯦ ꯃꯤꯁꯇ꯭ꯔꯤꯗꯒꯤ ꯀꯩꯗꯒꯤ ꯄꯨꯝꯅꯃꯛ ꯂꯥꯛꯅ ꯀꯩꯅꯣ ꯇꯧꯅ ꯔꯦꯗꯤ ꯑꯣꯏꯅꯕꯨꯗꯤ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯣꯛꯑꯅꯤ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯗ ꯗꯂꯥꯏꯒꯤ ꯇꯧꯕꯒꯤꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯀꯩꯅꯣ ꯂꯧꯕꯗꯣꯀꯣ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯀꯩ ꯇꯧꯗ꯭ꯔꯅꯦꯀꯣ ꯗꯤꯟ ꯂꯧꯕꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯆꯥ ꯄꯤꯈ꯭ꯔꯦ ꯄꯄꯥ ꯆꯥ ꯉꯁꯥꯏ ꯄꯤꯈ꯭ꯔꯦꯅꯦ ꯑꯗꯨꯅꯤ ꯗꯂꯥꯏ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯗꯂꯥꯏ ꯇꯧꯕ ꯅꯨꯃꯤꯠꯀꯤꯗ ꯂꯥꯏ ꯈꯨꯔꯨꯝꯅ ꯀꯩ ꯇꯧꯗ꯭ꯔꯅꯦꯀꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯩꯔꯨꯛ ꯀꯩꯀꯥ ꯄꯨꯔꯒ ꯇꯧꯔꯒ ꯆꯠꯀꯅꯤ ꯍꯥꯏꯕꯅꯦꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯗꯒꯤꯗꯤ ꯑꯗꯣ ꯄꯨꯡꯁꯤꯡꯗꯨꯕꯨꯗꯤ ꯈꯤꯇꯪ ꯋꯥꯠꯄꯅꯤꯅ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯉꯥꯏꯅ ꯂꯩꯅꯔꯗꯤ ꯇꯌꯥꯔꯤ ꯄꯨꯝꯅꯃꯛ ꯇꯧꯕ ꯂꯣꯏꯔꯦ ꯄꯨꯡ ꯀꯌꯥꯗꯅꯣ ꯃꯇꯝꯁꯦ ꯐꯩꯌꯦꯅ ꯍꯥꯏꯕꯅꯦꯀꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯤꯡꯁꯦ ꯉꯥꯏꯅꯔ ꯂꯩꯅꯤ ꯔꯦꯗꯤꯕꯨꯗꯤ ꯄꯨꯝꯅꯃꯛ ꯑꯣꯏꯅ ꯂꯣꯏꯅꯔꯦꯕꯅꯦꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯩ ꯇꯧꯕ ꯆꯠꯄ ꯀꯩ ꯇꯧꯕꯁꯤꯡꯗꯣ ꯑꯗꯨꯝ ꯆꯦꯟꯒꯠꯂꯛꯀꯦ ꯃꯐꯝꯗꯨꯁꯨ ꯃꯌꯥꯝꯗ ꯑꯗꯨꯅꯤꯗ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯅꯤꯡꯗꯅ ꯀꯩ ꯇꯧꯔꯤ ꯍꯥꯏꯁꯦꯀꯣ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯩꯒꯤ ꯀꯩꯅꯣꯗꯀꯩ ꯇꯧꯔꯤ ꯍꯥꯏꯁꯦꯀꯣ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯅꯤꯡꯕꯗꯣꯀꯣ ꯑꯗꯨꯗꯨꯅꯤꯗ ꯑꯗꯨꯗꯤ ꯐꯔꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯅꯤ ꯁꯤ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛꯇꯤ ꯑꯗꯨꯝ ꯂꯩꯔꯁꯤꯀꯣ ꯑꯗꯨꯗꯤ ꯑꯃꯨꯛ ꯊꯦꯡꯅꯁꯤꯕꯀꯣ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯗꯨꯗꯤ ꯐꯔꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯍꯦꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗꯩ ꯊꯣꯛꯂꯤ ꯄꯄꯥ ꯃꯃꯥ ꯏꯆꯥꯅꯨꯄꯥ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡ ꯖꯨꯝ ꯗꯂꯥꯏ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯀꯥꯔꯣꯡꯁꯤꯒ ꯖꯨꯝ ꯗꯂꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯖꯤꯝꯒꯤ ꯃꯊꯛꯇ ꯔꯦꯟ ꯅꯨꯡ ꯀꯩꯀꯥ ꯄꯤꯕꯒꯤꯅꯦ ꯑꯗꯨꯒꯤ ꯗꯂꯥꯏ ꯇꯧꯗꯣꯏꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯗꯨ ꯌꯨꯝꯐꯝꯗꯨꯒ ꯆꯠꯂꯤ ꯄꯄꯥ ꯃꯃꯥ ꯑꯩ ꯃꯆꯥ ꯁꯤꯅꯤꯗ ꯑꯩꯈꯣꯏ ꯃꯅꯥꯛꯇꯅꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯗꯒꯤ ꯑꯗꯨꯝ ꯀꯥꯞꯄ ꯍꯧꯔꯦ ꯑꯗꯣ ꯍꯌꯦꯡ ꯗꯂꯥꯏ ꯇꯧꯕꯒꯤ ꯅꯨꯃꯤꯠꯇꯁꯨ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯗꯣ ꯑꯗꯨ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗꯀꯣ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯌꯧꯔꯦ ꯁꯤꯁꯤꯅꯤ ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯁꯤꯒ ꯌꯨꯝ ꯗꯂꯥꯏꯁꯦ ꯇꯧꯗꯣꯏꯅꯦꯕꯀꯣ ꯗꯂꯥꯏ ꯇꯧꯗꯣꯏꯅꯤ ꯁꯤꯁꯤꯅꯤ ꯁꯤ ꯃꯐꯝꯁꯤꯒ ꯗꯣꯛꯇꯔꯅꯤ ꯁꯤꯗꯅꯤ ꯗꯂꯥꯏ ꯇꯧꯗꯣꯏꯁꯦ ꯁꯤꯒꯤ ꯃꯐꯝꯁꯤꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯍꯣꯔꯦꯟ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯗꯂꯥꯏ ꯇꯧꯕ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯆꯥꯅꯕꯒꯤ ꯑꯁꯤꯒ ꯏꯆꯦꯁꯦ ꯂꯥꯛꯑꯦ ꯃꯥꯅ ꯊꯣꯡꯕꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯣ ꯍꯧꯖꯤꯛ ꯁꯤꯒ ꯑꯂꯨ ꯈꯣꯛꯏ ꯁꯤꯒ ꯉꯥꯁꯦ ꯁꯤꯒ ꯂꯩꯔꯦ ꯈꯔ ꯑꯗꯨꯗꯅꯤ ꯁꯦ ꯊꯥꯡꯅꯕꯩ ꯃꯆꯜꯁꯤꯡ ꯍꯣꯔꯦꯟ ꯃꯥ ꯊꯣꯡꯗꯣꯏꯅꯤ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯈꯔ ꯇꯧꯅ ꯍꯩꯔꯨꯛ ꯀꯩꯀꯥ ꯂꯩꯁꯤꯡꯁꯤꯒ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯣꯛꯑꯅꯤ ꯁꯤꯒꯤ ꯒꯪꯒꯥ ꯖꯜꯒ ꯄꯨꯝꯅꯃꯛ ꯍꯥꯞꯄꯦ ꯑꯥꯗ ꯆꯠꯅꯕꯒꯤ ꯃꯥꯡꯗ ꯃꯃꯥꯅ ꯍꯩꯔꯨꯛ ꯄꯨꯔꯒ ꯆꯠꯂꯤ ꯍꯧꯖꯤꯛ ꯄꯨꯔ ꯆꯠꯂꯤ ꯏꯆꯥꯅꯨꯄꯥ ꯀꯞꯄꯤꯀꯟ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯗꯂꯥꯏ ꯇꯧꯕꯒꯤ ꯃꯐꯝ ꯌꯧꯔꯦ ꯗꯥꯕꯤꯗ ꯃꯊꯛꯇ ꯀꯥꯈꯠꯈꯔꯦ ꯄꯨꯖꯥ ꯇꯧꯕꯒꯤ ꯁꯤꯁꯤꯅꯤ ꯃꯌꯥꯝ
ꯁꯤꯁꯦꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯗꯣꯏꯗꯣ ꯃꯤ ꯃꯌꯥꯝ ꯂꯥꯛꯅ ꯍꯧꯖꯤꯛ ꯇꯧꯕ ꯍꯧꯒꯠꯈ꯭ꯔꯦ ꯃꯆꯥ ꯁꯤꯗ ꯂꯥꯛꯑꯣ ꯃꯆꯥ ꯏꯆꯥꯅꯨꯄꯥꯁꯨ ꯅꯨꯡꯁꯥꯅꯕ ꯁꯥꯕꯅ ꯄꯥꯒ ꯑꯩꯈꯣꯏ ꯃꯥꯒ ꯍꯧꯖꯤꯛ ꯃꯃꯥꯅ ꯅꯨꯡꯁꯥꯗ ꯄꯄꯥꯅ ꯄꯤ ꯎꯞꯄꯒ ꯂꯦꯞꯄꯤ ꯌꯦꯡꯉꯨꯗꯨ tàu quật cái đấy ta bị đông mà thằng ta lấy mà chưa tiếp con đâu tôi con mà thằng ta bắt lấy ta bị đông mà thằng ta lấy nó lại tàu bao quật cái đấy hầu gì mà cha nó ba chân mà khá đi mà ba cầu điกันoh papa papa ka mama kasi ka piu pa ka le pi ani je nung sa mar kape macha sigala oi ni se ore em bis sa sa bana siga lai se sigani phai tauri se mathak se ga sa khu sa ma lai hoti khoi ti jum salani ya ba jum da mu ada cha na bigi me am gi to ba gi do na to bani na da ya ta wa sa ga khu pa le pi sang ni je ngi ai na video ma cha ma lo bi ge hai da na tauri sa sa ta na maro na ma ai ga se ako papa ki best friend ni ai ga se papa jeng ma lai ako ai ga su ako ki jumni kana tau de isa no pa se siga kakat kare mapa ki manak ta o da bitam se handa ki kado se phajana musalle ma he yaad re masana ke dei na ne ima siga ka pham khare ne em nga ngô ba hộp gale siga nga क्या tàu re siga na chak ko thoni ka thagat le mai ising hana thagat li che nga ngô ba hộp khare me am pano chak cha bai lai hojik ha lage pupuda jol ni me am pano chak cha bai lai hojik sangoi do se me am le re hojik আমরা ভাত খাইছে ঠিক আছে খাও 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 Moris, morok piu bay, morok Moris asini, Moris deu. Morok lagi ba morok piu ay tare ekta kita je botol balsa morok lagi ba मैम आई ममागा हजी अखोगी ढलाई तब मफम थोई इसी सामनी फीवम कायरे वाब है फजन वाइब
मोइसिंगिसु हई मही तौरगा सेमगा पीहिनेबा नसाइसु मरक्ता पीखरे अबुं पीखरे चाक पिजबई मथक्ता साबसे हेंजन मनखिदनने ननी मैम जी ममागैगा थोई चली येंगुगेना एकदम सक्कसे याद्रे हाइसे याद्रे एकदम सामनखिदना नसीसे ननी मैम आजरगे जेंगलके मैम कन्ना तौरी होजिसु लोइद्री होनरी मैम फमीसीगा अयुक्ति तौरपदना हौजिको लोइद्री हंदा ओइसले मैम आई हुजिकता हाइदलाई तो मफमदे हलई लोहौद्री एबनेको मैम सामनखिदना खुदे मतेके चोथोगने इस ममाई समाई थमिबा साबसे खांगमदना सामनखिदना सिसे याम सातीना साबको अदे चुमना युमना दुम इंगना केना तोंना लेरगा दिने हाइदि सारसु खितंग खांगबद ngamiनको नुसामरसुगा चेदोक चेसिन तौबा अदगी हंगानदा चटना कोना येंगुबा कतौबा तौबसनाने एकदम साबदसु हेलेबको अदोइ हाइ घातंग मांगना चलुरे हुजि ममा होय तौरगा दहले इचान पाजु खांगमदे फ्रिज लौथोखरे पुनमक अदोनि मैम अदो मैम दुम आई शेयर तौरकेबको नसीगी केके तौरबसिंगदो हाइदि युम दलाई तौबदा केके तौबिसिंगदोको अदोदनी अदो हाइरगा मैम दा आई दुम थमजरगे मैम नुसिबिदना आई चैनल सेबु लाइक सब्सक्राइब शेयर तौबिको मैम प्लीज मैम सपोर्ट तौबियो दुनिया से हाइरगे थमजरगे बाय।